ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯛꯄ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯁꯦꯝꯖꯕꯅꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯂꯥꯟꯅ ꯈꯟꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯣꯏꯕꯅ ꯋꯥꯍꯩ ꯋꯥꯇꯥꯗ ꯍꯦꯟꯖꯤꯟꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯕꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯣꯏꯕꯅ ꯃꯃꯤꯡ ꯂꯩꯐꯝ ꯂꯣꯠꯁꯤꯟꯖꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯠꯂꯤꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯁꯤꯅ ꯂꯦꯞꯇꯕꯅ ꯑꯩ ꯀꯣꯂꯦꯖꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯥꯟ ꯊꯣꯡꯗ ꯍꯥꯏꯖꯗ꯭ꯔꯕꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯏꯉꯥꯎ ꯉꯥꯎꯅ ꯏꯆꯝ ꯆꯝꯅ ꯂꯩꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯤꯅ ꯐꯦꯁꯕꯨꯛ ꯄꯥꯏ ꯍꯥꯏꯗꯅ ꯑꯩꯁꯨ ꯄꯥꯏꯔꯤ꯫ ꯑꯩꯅ ꯊꯥꯒꯠꯄ ꯄꯣꯁ ꯈꯨꯗꯤꯡꯗ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯃꯛ ꯂꯥꯏꯛ, ꯇꯦꯛꯁ ꯑꯗꯨꯃꯛ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃꯇꯗꯤ ꯍꯜꯂꯨꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯄꯥꯗꯨꯅ ꯑꯩꯅ ꯊꯥꯒꯠꯂꯤꯕ ꯑꯗꯨꯗ ꯇꯦꯛꯁ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯅ ꯍꯜꯂꯨꯔꯦ꯫ ꯁꯤꯗꯒꯤ ꯃꯥꯒ ꯑꯩꯒ ꯇꯦꯛꯁ ꯇꯣꯏꯅ ꯑꯗꯨꯃꯛ ꯊꯥꯅꯔꯦ꯫ ꯊꯥꯅꯔꯤꯕꯁꯤ ꯐꯦꯁꯕꯨꯛꯇꯅꯤ꯫ ꯃꯥꯒ ꯑꯩꯒ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯃꯦꯁꯦꯖ ꯊꯥꯅꯕꯅꯤ꯫ ꯐꯣꯟ ꯅꯝꯕꯔꯗꯤ ꯂꯧꯅꯗ꯭ꯔꯤ꯫ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯍꯪꯅꯕꯗ ꯃꯍꯥꯛꯁꯤ ꯃꯅꯤꯄꯨꯔꯗꯒꯤꯅꯤ, ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ, ꯕꯤꯖꯤꯅꯦꯁ ꯇꯧꯏ, ꯃꯅꯤꯄꯨꯔꯗꯁꯨ ꯄꯥꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯛꯄꯅꯤ꯫ ꯑꯩꯁꯨ ꯏꯆꯝ ꯆꯝꯅ ꯃꯥꯒ ꯇꯦꯛꯁ ꯑꯗꯨꯃꯛ ꯊꯥꯅꯩ꯫ ꯃꯁꯤꯗꯒꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯤꯡꯉꯝꯗꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅꯕ ꯑꯣꯏꯔꯛꯂꯤꯕ꯫ ꯅꯣꯡꯃ ꯑꯃ ꯃꯥꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯅꯨꯃꯤꯠ ꯑꯃꯗ, "ꯕꯦꯝ, ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯃꯥ ꯎꯅꯕ ꯂꯥꯛꯄꯗ ꯅꯪꯒ ꯊꯦꯡꯅꯁꯤ ꯌꯥꯕ꯭ꯔꯥ?" "ꯍꯣꯏ ꯌꯥꯏꯌꯦ ꯗꯗꯥ." ꯐꯦꯁꯕꯨꯛꯇ ꯇꯦꯛꯁ ꯇꯧꯅꯕ ꯑꯣꯏꯕꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗꯅ ꯑꯩꯁꯨ ꯍꯣꯏ ꯑꯗꯨꯃꯛ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯒ ꯍꯥꯏꯅꯈꯤꯕ ꯃꯇꯝꯗꯨ ꯌꯧꯔꯛꯂꯗꯨꯅ ꯃꯥꯁꯨ ꯂꯥꯛꯂꯦ꯫ "ꯑꯕꯦꯝꯃ, ꯑꯩ ꯂꯥꯛꯑꯦ, ꯅꯪ ꯊꯣꯛꯂꯛꯎꯗꯅ." ꯑꯃꯨꯛꯇ ꯁꯛ ꯈꯪꯅꯗ꯭ꯔꯤꯕ ꯃꯤꯁꯛꯁꯤꯒ ꯑꯩꯁꯨ ꯊꯣꯛꯑꯔꯣꯏꯒꯦꯗ ꯍꯥꯏꯅ ꯈꯜꯂꯗꯨꯅ, "ꯗꯗꯥ, ꯑꯩ ꯊꯣꯛꯂꯛꯑꯔꯣꯏꯒꯦꯗ꯫ ꯗꯗꯥꯒ ꯊꯦꯡꯅꯕ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ, ꯌꯥꯝꯅ ꯏꯀꯥꯏꯔꯛꯑꯦ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯊꯦꯡꯅꯔꯁꯤ." ꯑꯩꯒꯤ ꯋꯥꯍꯩꯗꯨꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗ ꯑꯩꯅ ꯅꯣꯛꯁꯤꯟꯅꯔꯒ, "ꯗꯗꯥ, ꯗꯗꯥꯒ ꯀꯣꯟꯅ ꯊꯦꯡꯅꯔꯁꯨ ꯌꯥꯏꯗ, ꯗꯗꯥ ꯃꯤ ꯑꯃ ꯊꯦꯡꯅꯅꯤ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ?" "ꯅꯠꯇꯦ, ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ. ꯃꯤꯗꯨꯒ ꯊꯦꯡꯅꯅꯤ ꯈꯟꯅ ꯂꯥꯛꯄ ꯅꯠꯇꯦ, ꯅꯪꯒ ꯊꯦꯡꯅꯅꯤ ꯈꯟꯅ ꯂꯥꯛꯈꯤꯕꯅꯤ. ꯅꯉꯣꯟꯗ ꯏꯀꯥꯏꯕꯒꯤ ꯍꯥꯏꯈꯤꯕꯅꯤ. ꯅꯉꯣꯟꯗ ꯍꯥꯏꯔꯨꯔꯒ ꯀꯔꯤ ꯈꯟꯈꯤꯒꯗꯒꯦ ꯈꯟꯗꯅ ꯃꯤ ꯑꯃ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯖꯤꯜꯂꯒ ꯃꯐꯝꯁꯤꯗ ꯑꯩ ꯂꯥꯛꯈꯤꯕꯅꯤ. ꯇꯁꯦꯡꯕꯗꯤ ꯅꯪꯒ ꯊꯦꯡꯅꯒꯅꯤ ꯈꯟꯅ ꯑꯩ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯋꯥꯔꯧꯗꯦꯗ. ꯑꯗꯣ ꯑꯩ ꯂꯩꯁꯤꯃꯁꯨ ꯅꯪꯒꯤꯅꯤ ꯈꯟꯅ ꯌꯥꯝꯅ ꯋꯥꯅ ꯇ꯭ꯔꯦꯟꯗ ꯈꯨꯏꯊꯈꯤꯗꯅꯕꯅꯤ ꯍꯥꯏꯗꯅ ꯏꯁꯤꯡꯗ ꯍꯥꯞꯂꯒ ꯅꯪꯒꯤꯗꯃꯛ ꯂꯩꯁꯤꯃꯁꯨ ꯄꯣꯔꯛꯈꯤꯕꯅꯤ. ꯅꯪꯅ ꯂꯧꯕꯤꯗ꯭ꯔꯕ ꯂꯩꯁꯦ ꯀꯥꯁꯤꯗ ꯇꯦꯕꯜ ꯃꯊꯛꯁꯤꯗ ꯑꯗꯨꯝ ꯊꯝꯂꯝꯂꯒꯦ. ꯅꯪꯅ ꯂꯧꯕꯤꯗ꯭ꯔꯕꯁꯨ ꯅꯪꯒꯤꯅꯤ ꯈꯟꯅ ꯄꯣꯔꯛꯈꯤꯕ ꯂꯩꯁꯦ ꯐꯣꯇꯣ ꯑꯣꯏꯅ ꯊꯥꯔꯛꯂꯒꯦ ꯌꯦꯡꯉꯣ. ꯑꯩꯗꯤ ꯍꯌꯦꯡ ꯆꯠꯂꯒꯦ." ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯃꯐꯝꯗ ꯏꯔꯥꯜ ꯑꯃ ꯂꯪꯁꯤꯜꯂꯕꯒꯨꯝ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯣꯊꯥꯅꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯃꯤꯠꯇꯣ ꯇꯨꯝꯊꯕ ꯌꯥꯈꯤꯗꯦ꯫ ꯈꯪꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕ ꯃꯥꯅ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯆꯝꯅ ꯊꯥꯅꯈꯤꯕꯅꯤ꯫ ꯀꯔꯤ ꯈꯜꯂꯨꯗꯨꯅ ꯑꯁꯨꯛ ꯂꯥꯞꯅ ꯑꯩꯒꯤꯗꯃꯛ ꯂꯩ ꯄꯨꯔꯛꯂꯤꯕꯅꯣ? ꯇꯁꯦꯡꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕ ꯖꯥꯠꯂꯥ? ꯏꯁꯥ ꯏꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯈꯤ꯫
ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯩ ꯇꯨꯝꯊꯈꯤꯕꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯗꯥꯄꯨꯟꯁꯤꯕꯅ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯔꯛꯏ꯫ ꯑꯩ ꯒꯨꯋꯥꯍꯥꯇꯤꯗ ꯍꯜꯂꯦꯀꯣ, ꯀꯩꯗꯧꯔꯤꯒꯦ? ꯑꯩꯗꯤ ꯅꯪꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯗꯤ ꯆꯠꯅꯤꯡꯗ ꯆꯠꯂꯕꯅꯤ꯫ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯊꯥꯔꯛꯄ ꯃꯥꯒꯤ ꯃꯦꯁꯦꯖꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨꯁꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯟꯈꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯧꯅ ꯑꯩꯕꯨ ꯅꯤꯡꯉꯝꯗꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯣ ꯑꯕꯦꯝꯃ, ꯅꯪꯒꯤ ꯐꯣꯇꯣ ꯑꯃꯇꯪꯗꯤ ꯊꯥꯔꯛꯑꯣ꯫ ꯀꯩꯒꯤꯅꯣ ꯗꯗꯥ? ꯑꯩꯒꯤ ꯐꯣꯇꯣꯗꯤ ꯐꯦꯁꯕꯨꯛꯇ ꯃꯌꯥꯝ ꯌꯥꯎꯔꯤꯗꯨꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯅꯈꯨꯠꯅ ꯑꯃꯇꯪꯗꯤ ꯊꯥꯔꯛꯑꯣ꯫ ꯅꯪ ꯅꯁꯥꯅ ꯊꯥꯔꯛꯄꯗꯣ ꯄꯥꯝꯕꯒꯤꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯦꯡꯕ ꯏꯁꯩ ꯃꯌꯦꯛ ꯑꯃ ꯁꯩꯊꯥꯔꯒ ꯁꯦꯝꯂꯛꯀꯦ, ꯀꯣꯚꯔꯗ ꯍꯥꯞꯅꯕ꯫ ꯗꯗꯥꯁꯨ ꯏꯁꯩ ꯃꯌꯦꯛ ꯂꯦꯡꯕ ꯍꯩꯕ꯭ꯔꯣ? ꯁꯦꯝꯂꯛꯑꯣ꯫ ꯑꯗꯣ ꯑꯩꯗꯤ ꯃꯩꯇꯩꯂꯣꯟꯒꯤ ꯏꯁꯩꯁꯦ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦ꯫ ꯃꯩꯇꯩꯂꯣꯟꯁꯦ ꯐꯖꯅꯁꯨ ꯈꯪꯕ ꯑꯣꯏꯗꯕ꯫ ꯍꯤꯟꯗꯤꯒꯤ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯎꯀꯣ꯫ ꯍꯣꯏ, ꯍꯤꯟꯗꯤꯒꯤ ꯍꯥꯞꯄꯛꯀꯦ꯫ ꯑꯗꯣ ꯏꯁꯩ ꯍꯥꯞꯄꯗꯤ ꯀꯨꯏꯅ ꯆꯪꯒꯅꯤ꯫ ꯑꯩ ꯔꯨꯝ ꯌꯧꯕꯒ ꯍꯥꯏꯔꯛꯑꯒꯦ꯫ ꯍꯣꯏ ꯑꯗꯨꯗꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯊꯃꯣꯏꯁꯤꯅ ꯃꯥꯒ ꯅꯛꯁꯤꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯐꯥꯎꯔꯛꯏ꯫ ꯃꯥꯒ ꯂꯣꯏꯅꯔꯒ ꯂꯩꯅꯤꯡꯕ, ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯇꯠꯇꯅ ꯐꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ, ꯑꯕꯦꯝꯃ, ꯑꯩ ꯔꯨꯝ ꯌꯧꯔꯦ꯫ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯁꯦꯖ ꯍꯜꯂꯤ꯫ ꯑꯩꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ, ꯃꯥꯇꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯅꯨꯡꯉꯥꯏꯖꯕꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯃꯥꯒꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯕꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯄꯪꯊꯣꯛꯇ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯒꯤꯁꯨ ꯍꯦꯟꯅ ꯏꯕꯥꯅꯤꯅ ꯁꯥꯟꯅꯩ꯫ ꯄꯨꯡ 24 ꯐꯥꯎꯕ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯊꯕꯛ ꯇꯧꯔꯕꯁꯨ, ꯆꯠꯂꯕꯁꯨ, ꯇꯨꯝꯂꯕꯁꯨ ꯃꯥꯇꯒ ꯂꯣꯏꯅꯅꯤꯡꯕ ꯂꯣꯏꯅꯈꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯩꯁꯨ ꯃꯥꯅ ꯄꯥꯝꯖꯅ ꯍꯥꯏꯔꯛꯈꯤꯕ ꯌꯦꯂꯣ ꯃꯆꯨ ꯂꯤꯠꯄ ꯐꯨꯔꯤꯠ ꯑꯃ, ꯐꯣꯇꯣ ꯑꯃ ꯊꯥꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯅ, ꯑꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯏꯁꯩ ꯃꯌꯦꯛꯇꯨꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ, ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯇꯥꯒꯦ ꯍꯥꯏꯔꯒ ꯏꯁꯩꯗꯣ ꯑꯩꯁꯨ ꯇꯥꯈꯤ꯫ ꯄꯥꯝꯖꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ? ꯏꯁꯩ ꯃꯌꯦꯛꯇꯨꯒꯤ ꯁꯨꯔꯗꯨꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃ ꯐꯥꯎꯏ꯫ ꯌꯥꯝꯅ ꯐꯖꯩꯌꯦ ꯗꯗꯥ꯫ ꯗꯗꯥꯗꯤ ꯏꯁꯩ ꯂꯦꯡꯕ ꯌꯥꯝꯅ ꯍꯩꯅ꯫ ꯑꯩꯅ ꯑꯍꯤꯡ 2-3 ꯇꯨꯝꯗꯅ ꯂꯦꯡꯕ ꯏꯁꯩ ꯃꯌꯦꯛꯅꯤ꯫ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯗꯗꯥꯅ ꯏꯁꯩ ꯁꯨꯃꯥꯏꯅ ꯂꯦꯡꯕꯤꯔꯛꯄꯒꯤ꯫ ꯑꯗꯣ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ, ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯏꯁꯩ ꯃꯌꯦꯛꯅꯤ ꯈꯜꯂꯨ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯗꯗꯥ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛ ꯑꯗꯨꯃꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯗꯕ ꯅꯨꯃꯤꯠ ꯑꯃꯠꯇꯗꯤ ꯌꯥꯎꯈꯤꯗꯦ꯫ ꯃꯥꯒ ꯑꯩꯒ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯥꯛꯄꯅ ꯌꯥꯎꯁꯪꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯥꯅ, ꯑꯕꯦꯝꯃ, ꯑꯩ ꯃꯅꯤꯄꯨꯔꯗ ꯆꯠꯂꯨꯗꯣꯏꯅꯤ, ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯨꯒꯦ꯫ ꯑꯩꯅꯁꯨ ꯏꯆꯝ ꯆꯝꯅ, ꯍꯣꯏ ꯄꯨꯜꯂꯨꯔꯣ꯫ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯔꯛꯄꯁꯦ ꯅꯪꯗꯤ ꯅꯣꯡꯃꯇ ꯅꯪꯒꯤ ꯅꯝꯕꯔꯁꯨ ꯄꯤꯔꯛꯇꯦ꯫ ꯑꯩꯅ, ꯗꯗꯥꯅꯗꯤ ꯅꯣꯡꯃꯇꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯍꯥꯟꯅꯗꯒꯤ ꯅꯨꯄꯥ ꯀꯌꯥꯒ ꯅꯛꯁꯤꯟꯅꯕ ꯍꯩꯅꯔꯛꯇꯕ ꯑꯣꯏꯕꯅ ꯑꯩꯁꯨ ꯅꯝꯕꯔ ꯄꯤꯒꯦ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯥꯒꯤ ꯂꯧꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯦ꯫ ꯃꯥꯗꯤ ꯀꯩꯅꯣꯝꯃ ꯈꯜꯂꯒ ꯂꯩꯔꯝꯕ ꯖꯥꯠꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯝꯇ ꯊꯥꯔꯛꯎꯗꯅ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯕꯗꯣ ꯇꯟꯗꯅ, ꯗꯗꯥꯒꯤ ꯅꯝꯕꯔ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯍꯥꯏꯈꯤ꯫ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯝꯕꯔꯗꯣ ꯊꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃꯇ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯨꯗꯦ꯫ ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯑꯩꯅ ꯀꯔꯝꯅꯗꯤ ꯇꯧꯔꯨꯅꯤ? ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯣꯏꯅꯖꯕꯗꯣ ꯌꯥꯝꯅ ꯄꯥꯝꯈꯤꯕꯅꯤ꯫
ꯃꯥꯅꯒ "ꯕꯦꯝ, ꯑꯩꯒꯤ ꯅꯝꯕꯔ ꯂꯧꯔꯕꯅꯤꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯅꯝꯕꯔ ꯄꯤꯔꯛꯎ" ꯍꯥꯏꯔꯒ ꯃꯥꯅ ꯂꯧꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄꯗꯣ ꯌꯥꯝꯅ ꯄꯥꯝꯕꯅꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯅꯝꯕꯔ ꯄꯤꯔꯛꯎ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯆꯥꯛ ꯊꯣꯡꯂꯕꯁꯨ ꯊꯕꯛ ꯇꯧꯔꯕꯁꯨ ꯃꯥꯒ ꯑꯗꯨꯃꯛ ꯇꯦꯛꯁ ꯊꯥꯅꯈꯤ꯫ ꯇꯁꯦꯡꯅ ꯑꯩ ꯃꯉꯣꯟꯗ ꯂꯨꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒ ꯑꯩꯒ ꯅꯣꯡꯃꯇ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯃꯐꯝꯗ ꯀꯦꯖꯕ ꯑꯣꯏꯅꯖꯕ ꯑꯁꯤꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯍꯧꯈ꯭ꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯥꯗ ꯍꯤꯡꯅꯤꯡꯕꯒꯨꯝ ꯐꯥꯎꯔꯛꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯂꯩꯔꯛꯇ꯭ꯔꯦ, ꯑꯍꯤꯡ ꯐꯥꯎꯕ ꯄꯥꯎ ꯐꯥꯎꯅꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯃꯥꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯤꯡꯉꯛꯏ꯫ ꯃꯥꯅ ꯊꯕꯛ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯁꯨ ꯄꯨꯛꯅꯤꯡꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯈꯤ꯫ ꯑꯃꯨꯛꯇ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕ ꯃꯉꯣꯟꯗ ꯊꯃꯣꯏꯁꯤꯅ ꯈꯝꯕꯜꯕꯗꯤ ꯐꯥꯎꯔꯛꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯊꯕꯛ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯍꯥꯏꯅꯔꯒ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯉꯥꯎꯕꯅꯤ ꯍꯥꯏꯁꯦ ꯆꯨꯝꯂꯕ ꯖꯥꯠꯅꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯗ꯭ꯔꯤꯕ ꯃꯐꯝꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯃꯌꯥꯝ ꯑꯁꯦ ꯑꯉꯛꯄꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯀꯤꯌꯔ ꯍꯦꯟꯅ ꯂꯧꯕꯤꯔꯛꯄꯅ ꯀꯌꯥ ꯑꯁꯤꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯅꯤ ꯃꯉꯣꯟꯗ꯫ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕ ꯀꯥꯟꯗ ꯑꯩꯅ "ꯗꯗꯥ, ꯅꯪꯒꯤ ꯆꯍꯤꯁꯤ ꯀꯌꯥꯅꯣ?" "ꯑꯩꯒꯤ ꯆꯍꯤꯔꯣ? ꯑꯩꯗꯤ ꯆꯍꯤ 34 ꯁꯨꯔꯦ." "ꯏꯁ, ꯑꯩꯗꯤ 18ꯀꯤ ꯃꯤꯒ ꯃꯥꯜꯂꯦ" ꯍꯥꯏꯔꯒ ꯐꯥꯒꯤ ꯇꯧꯗꯨꯅ ꯑꯩꯅ ꯅꯣꯛꯏ꯫ "ꯑꯗꯣ ꯕꯦꯝ, ꯅꯪ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯅꯪꯒꯤ ꯗ꯭ꯔꯦꯁ ꯑꯀꯧꯕꯤ ꯃꯀꯛ ꯃꯔꯥꯡ ꯃꯌꯥꯝꯗꯣ ꯁꯦꯠꯂꯒ ꯆꯠꯈꯤꯅꯨꯀꯣ꯫ ꯃꯤꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯅꯪꯕꯨꯗꯤ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ." "ꯍꯣꯏ ꯗꯗꯥ, ꯑꯩꯁꯨ ꯁꯦꯠꯂꯣꯏꯌꯦ꯫ ꯗꯗꯥꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯑꯩꯁꯨ ꯇꯧꯔꯣꯏꯗ." ꯈꯪꯗꯦ, ꯑꯩꯁꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯒꯗ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯕꯒꯨꯝ ꯇꯧꯏ꯫ ꯑꯃꯨꯛꯇ ꯃꯁꯛ ꯈꯪꯅꯗ꯭ꯔꯤꯕ ꯃꯉꯣꯟꯗ ꯂꯨꯞꯄꯤꯕ ꯑꯩꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯆꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯌꯥꯒ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯒꯤ ꯈꯔ ꯅꯛꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯑꯩꯅ ꯈꯟꯖꯔꯤꯕ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯈꯤ꯫ "ꯔꯦꯁꯃꯤ, ꯑꯩꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯉꯣ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯑꯩꯁꯦ ꯇꯁꯦꯡꯅ ꯉꯥꯎꯈ꯭ꯔꯦꯃꯤ꯫ ꯃꯥꯅ ꯑꯩꯕꯨ ꯀꯦꯌꯔ ꯂꯧꯕꯤꯕ, ꯂꯨꯅ ꯇꯧꯕꯤꯕ ꯃꯌꯥꯝꯁꯤꯅ ꯃꯥꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯂꯥꯞꯊꯣꯛꯑꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯃꯤ꯫ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯑꯩꯒꯤꯗꯃꯛꯇ ꯃꯥꯅ ꯈꯨꯏꯊꯈꯤꯗꯅꯕꯅꯤ ꯀꯥꯏꯅ ꯍꯥꯏꯗꯅ ꯂꯩꯒꯥꯗꯣ ꯄꯨꯔꯒ ꯆꯦꯛꯁꯤꯟꯅ ꯂꯥꯛꯂꯤꯕ꯫ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯕ ꯁꯤꯕꯣ? ꯑꯩ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯉꯥꯎꯔꯦ ꯍꯥꯏꯕ." ꯔꯦꯁꯃꯤꯅ "ꯀꯗꯥꯏ ꯌꯦꯡꯒꯦꯅꯦ? ꯅꯪꯅ ꯊꯋꯥꯏ ꯇꯥꯅ ꯈꯣꯏꯗꯥꯔꯤꯕ ꯃꯍꯥꯛꯇꯣ ꯐꯣꯇꯣꯒ ꯌꯥꯎꯗ꯭ꯔꯣ?" ꯑꯩꯅ ꯐꯣꯟꯗꯣ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ꯫ "ꯇꯣ, ꯁꯤꯁꯤꯅꯤ." "ꯏꯁ, ꯀꯩꯅꯣ ꯁꯤꯗꯤ ꯑꯍꯟ ꯌꯥꯝꯅ ꯑꯣꯏꯔꯦꯅ꯫ ꯃꯥꯒ ꯁꯨꯡꯆꯥꯟ ꯍꯦꯛ ꯆꯥꯟꯅꯗ꯭ꯔꯦ ꯏꯕꯦꯝꯃ꯫ ꯅꯨꯄꯥꯁꯤꯗꯤ ꯑꯍꯟ ꯌꯥꯝ ꯑꯣꯏꯔꯦ ꯀꯩꯅꯣ꯫ ꯆꯍꯤ 38-39 ꯁꯨꯔꯝꯃꯅꯤ꯫ ꯅꯨꯄꯤ ꯅꯪ, ꯂꯝꯅ ꯃꯔꯣꯜ ꯑꯃ ꯂꯥꯞꯄꯅꯦ, ꯅꯪ ꯃꯨꯟꯅꯗꯤ ꯈꯟꯖꯧꯍꯦ." ꯑꯩꯅ "ꯑꯗꯣ ꯑꯩꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯦꯕ." "ꯅꯨꯡꯁꯤꯕꯗꯕꯨ ꯆꯍꯤ ꯈꯥꯏꯅꯕ꯭ꯔꯅꯦ? ꯃꯥꯅ ꯆꯍꯤ ꯌꯥꯝꯅ ꯍꯜꯂꯁꯨ ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤ ꯈꯪꯉꯕꯣ?" ꯑꯩꯁꯨ ꯃꯥꯒꯤ ꯑꯁꯥ ꯁꯥꯒꯠꯇꯨꯅ ꯑꯩꯕꯨ ꯅꯣꯛꯅ ꯆꯝꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯍꯥꯏ ꯄꯨꯝꯅꯃꯛ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ, ꯄꯥꯝꯖꯔꯨꯕꯒꯤని ꯍꯥꯏꯗꯨꯅ꯫ ꯔꯦꯁꯃꯤꯅ "ꯏꯁ, ꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯌꯥꯗ꯭ꯔꯦꯅ꯫ ꯅꯨꯡꯁꯤ ꯂꯩꯅꯥꯅ ꯅꯥꯔꯦ꯫ ꯑꯗꯣ ꯅꯨꯄꯤ ꯂꯩꯔꯝꯗꯧꯕꯁꯨ ꯃꯥꯜꯂꯤꯃꯤ꯫ ꯅꯪ ꯊꯥꯖꯕꯗꯤ ꯇꯧꯔꯨꯅꯨꯀꯣ, ꯁꯛꯁꯦ ꯑꯍꯟ ꯈꯔ ꯑꯣꯏꯔꯦꯕ." "ꯆꯠꯂꯣꯍꯦ, ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯗ꯫ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏ ꯀꯩꯅꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯕ ꯃꯐꯝꯗꯨꯗꯒꯤ ꯑꯩꯒꯤꯗꯃꯛꯇ ꯂꯩ ꯄꯣꯔꯛꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯝꯅꯤꯕ, ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯕ ꯁꯤꯕꯣ?" ꯔꯦꯁꯃꯤꯅ "ꯑꯗꯣ ꯅꯪ ꯌꯥꯝꯅꯗꯤ ꯍꯦꯟꯖꯤꯜꯂꯨꯈꯤꯅꯨꯀꯣ. ꯑꯩꯁꯨ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯤ, ꯆꯠꯂꯒꯦ. ꯋꯥꯈꯟꯗꯣ ꯃꯨꯟꯅ ꯈꯜꯂꯣ ꯏꯕꯦꯝꯃ." "ꯍꯣꯏ, ꯆꯠꯂꯣ. ꯂꯩꯍꯧꯔꯒꯦꯀꯣ."
ꯑꯩꯁꯨ ꯂꯩꯍꯧꯔꯦ꯫ ꯑꯩ ꯇꯁꯦꯡꯅ ꯗꯥ ꯄꯨꯟꯁꯤꯕꯗ ꯂꯨꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯅꯣꯡꯃꯇ ꯐꯣꯡꯗꯣꯛꯅꯈꯤꯕꯗꯤ ꯂꯩꯇꯕꯅꯤꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯁꯨ ꯍꯦꯛꯇ ꯐꯣꯟ ꯇꯧꯁꯤꯟꯕꯁꯨ ꯉꯝꯗꯦ꯫ ꯃꯥꯅ ꯑꯩꯁꯦ ꯌꯥꯝꯅ ꯇꯧ ꯉꯝꯃꯤ ꯍꯥꯏꯅ ꯈꯟꯈꯤꯗ꯭ꯔꯥ ꯎꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯉꯥꯏꯕꯗ ꯑꯩꯁꯨ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯏꯐꯝꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯈꯤ꯫ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯃꯥꯅ "ꯑꯕꯦꯝꯃ ꯀꯩꯗꯧꯔꯤꯒꯦ?" "ꯁꯨꯝ ꯐꯝꯂꯝꯕꯅꯦ, ꯗꯗꯥꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯑꯩꯁꯨ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯇꯧꯔꯛꯄꯅꯤꯗ." "ꯑꯗꯣ ꯗꯗꯥꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗꯣ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯇꯧꯕꯗꯤ ꯌꯥꯗꯕ꯭ꯔꯣ?" "ꯃꯅꯤꯄꯨꯔꯗꯗꯤ ꯏꯔꯥꯡ ꯌꯥꯝ ꯂꯩꯕꯁꯤꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯇꯣꯏꯅ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯣ?" ꯑꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯕ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯈꯪꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯊꯥꯖꯩ꯫ ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯇꯣꯏꯅꯗꯤ ꯇꯧꯔꯛꯀꯅꯣ, ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯝꯅ ꯂꯩ, ꯑꯗꯨꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯑꯩ ꯄꯥꯝꯗꯦ, ꯇꯦꯛꯁ ꯑꯣꯏꯅ ꯊꯥꯅꯁꯦ." "ꯅꯪꯗꯤ ꯅꯣꯡꯃꯇꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯦꯅꯦ." ꯑꯩꯅ "ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯛꯑꯁꯨ ꯌꯥꯕꯗꯨꯕꯨ." "ꯅꯪꯅ ꯑꯍꯜ ꯂꯃꯟ ꯂꯩ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯅꯤꯗ." "ꯐꯔꯦ ꯑꯗꯨꯗꯤ ꯇꯧꯔꯛꯑꯒꯦ, ꯑꯩ ꯑꯗꯨꯝ ꯇꯥꯟꯖꯥ ꯌꯦꯡꯂꯒ." ꯃꯥꯅ ꯇꯧꯍꯟꯅꯤꯡꯉꯕꯁꯨ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯔꯛꯄꯁꯤꯗ ꯐꯣꯔꯁ ꯇꯧꯔꯛꯈꯤꯕ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯁꯤꯅꯁꯨ ꯍꯦꯟꯅ ꯃꯥꯕꯨ ꯊꯥꯖꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯑꯃ ꯗꯥ ꯄꯨꯟꯁꯤꯕꯅ ꯌꯨꯁꯨ ꯈꯔ ꯊꯛꯂꯕ ꯃꯥꯜꯂꯦ꯫ ꯃꯈꯣꯟꯗꯣ ꯆꯤꯡꯂꯞ ꯆꯤꯡꯂꯞ ꯇꯧꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯅ ꯄꯣꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯍꯧꯗ꯭ꯔꯦ, ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯗꯨꯅ ꯃꯥꯒ ꯑꯩꯒꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯑꯩꯅ "ꯗꯥ ꯄꯨꯟꯁꯤꯕ, ꯅꯪ ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯃꯦ, ꯀꯩꯗꯧꯕꯒꯤ ꯅꯨꯄꯤ ꯊꯤꯔꯝꯗ꯭ꯔꯤꯅꯣ?" ꯃꯥꯅ "ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯊꯤꯕ ꯌꯥꯕ꯭ꯔꯅꯦ? ꯊꯃꯣꯏꯅ ꯍꯛꯆꯥꯡꯅ ꯄꯥꯝꯕ ꯑꯃ ꯆꯪꯏ꯫ ꯇꯧꯕꯒꯤꯗꯤ ꯍꯣꯏ, ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯅꯨꯄꯤꯕꯨꯗꯤ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯐꯪꯂꯛꯇꯦ꯫ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯗ, ꯅꯪꯗꯤ ꯑꯉꯥꯡꯅꯤꯅ ꯈꯪꯂꯔꯣꯏ." ꯃꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯔꯒ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯈꯤ꯫ "ꯑꯗꯣ ꯗꯗꯥꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯍꯥꯟꯅ ꯀꯣꯏꯔꯝꯒꯦ?" ꯃꯥꯅ "ꯍꯥꯟꯅꯗꯤ ꯇ꯭ꯔꯥꯏꯕ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯝꯃꯤ, ꯆꯍꯤ 5-6 ꯅꯨꯡꯁꯤꯅꯔꯝꯃꯤ." "ꯑꯦ, ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯩꯗꯧꯕꯒꯤ ꯂꯧꯗ꯭ꯔꯤꯅꯣ? ꯃꯥꯒ ꯂꯨꯍꯣꯡꯕ ꯌꯥꯗꯕ꯭ꯔꯣ?" "ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ, ꯖꯥꯠ ꯃꯥꯟꯅꯗꯕꯅꯤꯅ ꯑꯩ ꯅꯨꯄꯤꯗꯣ ꯂꯧꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅꯗꯅ ꯌꯥꯝꯅ ꯇꯧꯈꯤꯗ." ꯋꯥꯍꯩꯁꯤꯗꯒꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ "ꯗꯗꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯀꯅꯥꯝ ꯂꯩꯔꯛꯇꯦ." "ꯑꯗꯣ ꯑꯉꯥꯡ ꯅꯪꯅ ꯀꯔꯤꯒꯤ ꯄꯥꯝꯃꯤꯅꯣ? ꯄꯥꯝꯂꯨꯅꯨꯗ꯫ ꯑꯗꯣ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯁꯤ, ꯅꯨꯡꯁꯤꯅꯕꯅ ꯐꯠꯇꯕ꯭ꯔꯅꯦ?" ꯑꯩꯅ "ꯑꯗꯣ ꯗꯗꯥꯅꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯞꯅꯔꯤꯕ ꯂꯝꯁꯤꯗ ꯅꯨꯃꯤꯠ 5 ꯈꯪꯅꯔꯒ ꯑꯩꯒꯤꯗꯃꯛꯇ ꯂꯩ ꯄꯣꯔꯛꯇꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯔꯝꯃꯤꯅꯣꯕ?" "ꯅꯪꯁꯦ ꯑꯩꯅ ꯎꯕ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯐꯦꯁꯕꯨꯛꯇ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯗꯤ ꯈꯪꯗꯦ꯫ ꯅꯪꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯄꯥꯝꯕ ꯑꯃꯗꯤ ꯄꯣꯛꯏ꯫ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗ ꯅꯪꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯂꯝꯁꯨ ꯀꯔꯤꯃꯠꯇ ꯈꯪꯅꯤꯡꯂꯨꯕ ꯐꯥꯎꯗꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯃꯦꯁꯦꯖ ꯇꯣꯏꯅ ꯇꯣꯏꯅ ꯊꯥꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯥꯅ ꯃꯦꯁꯦꯖ ꯊꯥꯔꯒ ꯅꯨꯄꯤ ꯑꯌꯥꯝꯕꯅ ꯍꯟꯗꯕꯅꯤꯅ ꯃꯦꯁꯦꯖ ꯊꯥꯅꯤꯡꯅ ꯃꯦꯁꯦꯖ ꯀꯌꯥ ꯑꯃ ꯊꯥꯈꯤꯕ ꯉꯝꯗꯕꯅꯤ꯫ ꯅꯪꯇꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯣꯊꯥꯖꯒꯦ ꯈꯟꯈꯤꯕ ꯃꯤꯀꯨꯞ ꯀꯌꯥꯅꯤꯗ, ꯅꯪꯅꯗꯤ ꯈꯪꯂꯣꯏ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ
ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯗꯣꯏꯔꯥ, ꯅꯪꯅ ꯃꯦꯁꯦꯖ ꯍꯜꯂꯛꯄꯗꯒꯤ ꯇꯣꯏꯅ ꯊꯥꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯪ ꯈꯜꯂꯛꯄꯗꯤ ꯃꯃꯥꯡꯗꯒꯤ ꯈꯜꯂꯕꯅꯤ꯫ ꯃꯦꯁꯦꯖ ꯊꯥꯅꯕ ꯍꯧꯕꯗꯒꯤ ꯊꯃꯣꯏꯗ ꯑꯄꯥꯝꯕ ꯑꯃꯗꯤ ꯆꯨꯈ꯭ꯔꯦ꯫ ꯅꯪꯕꯨ ꯎꯅꯅꯤꯡꯕ ꯑꯗꯨꯃꯛ ꯐꯥꯎꯈꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯂꯩꯗꯨ ꯄꯨꯔꯒ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯗꯣ꯫ ꯃꯥꯒꯤ ꯂꯧꯊꯣꯛ ꯂꯩꯀꯣꯏ ꯂꯩꯇꯕ ꯉꯥꯡꯂꯤꯕ ꯋꯥꯍꯩꯗꯣ ꯇꯥꯔꯨꯔꯒ ꯑꯩ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯊꯥꯖꯈꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯕꯗꯣ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯥꯒ ꯑꯩꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯅꯩ꯫ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ, ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗꯦ꯫ ꯅꯣꯡꯃ ꯑꯃꯗ ꯄꯨꯟꯁꯤꯕꯅ ꯌꯨ ꯊꯛꯆꯤꯜꯂꯒ, "ꯑꯕꯦꯝꯃ, ꯑꯩꯁꯦ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯌꯥꯝꯅ ꯂꯩ." "ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯗꯗꯥ?" "ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯂꯥꯟꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯅꯪꯒ ꯊꯦꯡꯅꯔꯝꯂꯕꯗꯤ ꯃꯇꯝꯗꯨꯗ ꯑꯩ ꯌꯥꯝ ꯄꯦꯜꯂꯝꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯑꯩꯅ ꯊꯥꯡꯗꯣꯔꯤꯕ ꯈꯣꯡꯐꯝꯁꯦ ꯀꯔꯤꯅꯣ? ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯗ ꯂꯣꯏꯅꯔꯛꯄ ꯇꯤꯟꯅꯔꯛꯄ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯃꯈꯜ ꯌꯥꯝꯅ ꯂꯩ꯫ ꯍꯛꯆꯥꯡ ꯊꯋꯥꯏ ꯋꯥꯈꯜꯒ ꯄꯨꯟꯅ ꯅꯨꯡꯁꯤꯅꯕ ꯅꯨꯡꯁꯤꯕꯁꯦ ꯃꯊꯧ ꯇꯥꯏ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯅꯪꯒ ꯊꯦꯡꯅꯔꯕ ꯃꯇꯝꯁꯤꯗꯇ ꯈꯪꯂꯛꯏ." ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯐꯥꯎꯔꯛꯏ꯫ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯑꯣꯏꯔꯝꯕꯗꯤ ꯅꯠꯇꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯅꯤꯡꯕ ꯐꯥꯎꯔꯤꯕ, ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯑꯃ ꯐꯥꯎꯍꯜꯂꯤꯕ, ꯑꯩꯒꯤꯗꯤ ꯃꯥꯅ ꯄꯨꯝꯅꯃꯛꯅꯤ ꯈꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩꯅ ꯇꯥꯔꯤ, ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯣ ꯐꯣꯡꯗꯣꯛꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯆꯠꯂꯕꯁꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯂꯤ꯫ ꯑꯩꯅ ꯃꯉꯣꯟꯗ, "ꯗꯗꯥ, ꯑꯩꯗꯤ ꯑꯁꯥꯝꯗꯒꯤꯅꯤꯅ, ꯗꯗꯥꯅ ꯃꯅꯤꯄꯨꯔꯗꯒꯤꯅꯤ꯫ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯕꯅꯤꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯁꯦ ꯃꯃꯥ ꯕꯕꯥꯅꯗꯤ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯂꯥꯞꯅꯕꯁꯤꯗ꯫ ꯑꯩ ꯁꯤꯒꯤ ꯈꯜꯂꯨꯔꯒ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯏꯗ꯫ ꯃꯃꯥꯅꯗꯤ ꯑꯩꯁꯦ ꯂꯝ ꯅꯛꯅ ꯌꯨꯝ ꯄꯥꯜꯍꯟꯒꯅꯤ ꯍꯥꯏꯕꯅꯦꯕ." ꯃꯥꯅ, "ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯁꯨꯛꯂꯩ ꯂꯩꯔꯣꯏꯅ꯫ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯑꯩ ꯂꯩꯒꯅꯤꯅꯦ꯫ ꯅꯅꯥꯛꯇ ꯅꯛꯅ ꯂꯩꯔꯒꯗꯤ ꯅꯪ ꯍꯔꯥꯎꯔꯦꯗꯅ, ꯃꯃꯥ ꯍꯣꯏꯅꯁꯨ ꯑꯩꯕꯨ ꯌꯥꯔꯅꯤ." ꯃꯥꯅ ꯑꯁꯨꯝꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ, ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯕ ꯋꯥꯍꯩꯗꯨꯅ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ, "ꯗꯗꯥꯗꯤ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯕ?" "ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯄꯣꯔꯛꯑꯒ ꯂꯥꯛꯇꯣꯔꯤꯅꯤ꯫ ꯑꯗꯣ ꯑꯕꯦꯝꯃ, ꯑꯩ ꯍꯟꯗꯛ ꯗꯨꯕꯥꯏꯗ ꯆꯠꯇꯧꯕ ꯂꯩ꯫ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗꯧꯕ꯫ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯅꯥꯛꯇ ꯄꯣꯠꯆꯩ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯒꯦ꯫ ꯑꯗꯨꯒ ꯐꯤꯔꯣꯜꯁꯤꯡꯁꯤꯗꯤ ꯗꯦꯜꯂꯤꯗ ꯑꯣꯏꯅ ꯊꯝꯂꯝꯂꯒꯦ꯫ ꯌꯨꯝꯕꯨꯗꯁꯨ ꯑꯩ ꯔꯦꯟꯠꯇꯨ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒꯦ." ꯑꯩꯅ, "ꯑꯦ, ꯀꯩꯒꯤꯅꯣ ꯗꯦꯜꯂꯤꯗ ꯄꯣꯠꯆꯩ ꯄꯨꯗꯣꯏꯗꯣ? ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯗꯗꯥꯅ ꯗꯨꯕꯥꯏꯗ ꯆꯠꯇꯣꯏꯁꯤꯅ?" "ꯗꯦꯜꯂꯤꯗ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯑꯗꯨꯗ ꯄꯤꯔꯝꯂꯒꯦ꯫ ꯑꯗꯨꯒ ꯗꯨꯕꯥꯏꯗ ꯕꯤꯖꯤꯅꯦꯁꯀꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯅ ꯑꯩ ꯆꯠꯀꯗꯕꯅꯤ꯫ ꯀꯨꯏꯔꯛꯀꯗꯕ ꯅꯠꯇꯦ, ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇꯅꯤꯗ." ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯅꯤꯡꯂꯒꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ, "ꯍꯣꯏ, ꯐꯔꯦ, ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯣ" ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯈꯤꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 10ꯅꯤ ꯌꯧꯕꯒ ꯃꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯟꯅ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗ ꯈꯪꯍꯧꯗꯕꯒꯤ ꯃꯥꯅ ꯑꯣꯏꯅꯔꯞ ꯇꯧꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯀꯌꯥꯅ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯀꯥꯟꯗ ꯗꯨꯕꯥꯏꯗ ꯂꯩꯕꯒꯤ ꯐꯣꯇꯣ ꯈꯔ ꯊꯥꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯐꯣꯇꯣ ꯈꯔꯁꯨ ꯑꯗꯨꯃꯛ ꯊꯥꯔꯛꯂꯒ ꯌꯦꯡꯍꯜꯂꯛꯈꯤ꯫
ꯑꯩꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯥꯒꯤ ꯊꯥꯖꯕ ꯌꯥꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯅ ꯃꯐꯝꯗ ꯋꯥ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯏꯀꯥꯏꯕ ꯐꯥꯎꯗ꯭ꯔꯦ꯫ ꯑꯩꯅ ꯗꯨꯕꯥꯏꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯎ ꯍꯥꯏꯈꯤ꯫ ꯅꯨꯃꯤꯠ 10ꯅꯤ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ꯫ ꯃꯥꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯅꯤ꯫ ꯃꯥꯅ, "ꯑꯕꯦꯝꯃ, ꯑꯩ ꯍꯜꯂꯛꯑꯦ꯫ ꯑꯩꯅ ꯇꯤꯀꯦꯠ ꯀꯛꯂꯛꯇꯣꯏꯁꯦ ꯗꯦꯜꯂꯤꯗꯒꯤ ꯅꯪꯅ ꯂꯩꯔꯤꯕ ꯂꯝꯗꯨ ꯐꯥꯎꯕꯒꯤꯅꯤꯀꯣ꯫ ꯑꯗꯣ ꯑꯩꯗꯤ ꯂꯩꯕ ꯑꯣꯏꯅ ꯂꯥꯛꯑꯗꯧꯕꯅꯤ꯫ ꯂꯩꯕꯒꯤ ꯃꯐꯝꯁꯦ ꯀꯃꯥꯏ ꯇꯧꯒꯅꯤ?" "ꯑꯗꯨꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯣ, ꯃꯃꯥꯗ ꯑꯩ ꯊꯤꯍꯟꯒꯦ." "ꯀꯩꯅꯣ, ꯏꯀꯥꯏꯗ꯭ꯔꯣ ꯃꯃꯥꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗ꯭ꯔꯥꯅꯦ?" "ꯑꯁ, ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯊꯝꯅꯔꯦ꯫ ꯑꯩꯅ ꯏꯃꯥꯗ, "ꯏꯃꯥ, ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯥ ꯑꯃ ꯈꯪꯅꯩ꯫ ꯌꯥꯝꯅꯁꯨ ꯐꯩ, ꯑꯩꯉꯣꯟꯗꯒꯤꯁꯨ ꯌꯥꯝꯅ ꯍꯜꯂꯦ꯫ ꯃꯃꯥꯅꯁꯨ ꯅꯣꯡꯃ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯅꯨꯄꯥꯅ ꯍꯟꯕꯁꯦ ꯌꯥꯝꯅ ꯐꯩꯌꯦꯅ꯫ ꯑꯗꯣ ꯃꯃꯥ, ꯃꯥꯁꯦ ꯁꯤꯗ ꯂꯥꯛꯀꯅꯤꯕ, ꯔꯨꯝ ꯑꯝꯇ ꯊꯤꯕꯤꯌꯨ." "ꯑꯦ, ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯇꯧꯔꯤꯕ?" "ꯃꯥ ꯁꯤꯗ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯂꯥꯛꯄꯅꯦꯕ." ꯑꯩꯁꯨ ꯃꯃꯥꯗ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯤ꯫ ꯏꯃꯥꯅ, "ꯑꯣ, ꯐꯔꯦ ꯐꯔꯦ, ꯃꯥ ꯍꯥꯟꯅ ꯂꯥꯛꯈꯤꯁꯅꯨ." ꯃꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯇꯣꯡꯂꯒ ꯑꯁꯥꯝ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯣꯟ ꯇꯧꯕꯗꯗꯤ ꯃꯍꯥꯛ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯈꯤꯗꯦ꯫ ꯃꯦꯁꯦꯖꯇ, "ꯗꯗꯥ, ꯅꯪ ꯇ꯭ꯔꯦꯟ ꯇꯣꯡꯂꯛꯇ꯭ꯔꯤꯕꯣ? ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯃꯤ ꯂꯩ." ꯑꯩꯒꯤ ꯋꯥꯈꯜꯗ, ꯀꯩꯅꯣ ꯃꯃꯥꯟꯅꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯈꯠꯄ ꯌꯥꯕꯗꯨꯕꯨ? ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯌꯥꯎꯔꯤꯕ ꯖꯥꯠꯂꯥ? ꯄꯨꯛꯅꯤꯡꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ, ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯅꯦ? ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯂꯥꯜꯂꯦ꯫ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯅꯤ ꯈꯟꯅ ꯂꯥꯛꯂꯤꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯕꯨ ꯀꯩꯅꯣ? ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯆꯝꯊꯣꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ, "ꯑꯕꯦꯝꯃ, ꯑꯩ ꯌꯧꯔꯦ꯫ ꯔꯨꯝ ꯊꯤꯕꯁꯨ ꯐꯪꯗ꯭ꯔꯦ." "ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯂꯝꯗ ꯂꯥꯛꯑꯒ ꯅꯪꯅ ꯀꯔꯤꯒꯤ ꯊꯤꯗꯣꯏꯅꯣ? ꯑꯩ ꯏꯃꯥꯗ ꯍꯥꯏꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯏꯃꯥꯕꯨ ꯀꯧꯗꯨꯅ, "ꯏꯃꯥ!" ꯃꯃꯥꯁꯨ ꯊꯣꯛꯂꯛꯏ꯫ "ꯗꯗꯥꯗꯣ ꯌꯧꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯔꯦꯟꯠꯁꯨ ꯊꯤꯔꯨꯕ ꯃꯥꯜꯂꯦ, ꯐꯪꯗ꯭ꯔꯦ ꯍꯥꯏ꯫ ꯍꯣꯇꯦꯜ ꯂꯩꯕꯒꯤ ꯍꯥꯏꯕꯗꯨꯁꯨ ꯌꯥꯝꯅ ꯄꯩꯁꯥ ꯇꯤꯡꯂꯅꯤꯌꯦ꯫ ꯑꯗꯣ ꯏꯃꯥꯅ ꯑꯃꯨꯛꯇ ꯊꯤꯕꯤꯌꯣꯕ." "ꯍꯣ, ꯐꯔꯦ ꯐꯔꯦ, ꯑꯩ ꯌꯦꯡꯂꯨꯔꯒꯦ." ꯍꯥꯏꯔꯒ ꯏꯃꯥꯁꯨ ꯆꯠꯈꯤ꯫ ꯏꯃꯥꯅ ꯁꯤꯜꯂꯒ ꯃꯩꯇꯩꯒꯤ ꯔꯦꯟꯠ ꯑꯃ ꯐꯪꯂꯗꯅ ꯍꯥꯏꯅꯔꯗꯨꯅ ꯂꯩꯕꯒꯤ ꯍꯥꯏꯅꯔꯦ ꯌꯥꯅꯔꯦ꯫ ꯏꯃꯥꯁꯨ ꯌꯥꯅꯔꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯏꯃꯥ ꯂꯥꯛꯄꯒ, "ꯏꯃꯥ, ꯅꯨꯄꯥꯗꯣ ꯃꯁꯛ ꯀꯃꯥꯏ ꯇꯧꯒꯦ? ꯑꯩꯒ ꯆꯥꯟꯅꯒꯗ꯭ꯔꯥꯕ?" ꯑꯩꯁꯨ ꯃꯥꯒꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦ꯫ ꯏꯃꯥꯅ, "ꯌꯥꯝ ꯐꯈ꯭ꯔꯕ ꯖꯥꯠꯅꯤ, ꯌꯥꯝꯅ ꯆꯝꯃꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯅ ꯌꯥꯝꯅ ꯆꯝꯅ ꯂꯣꯏꯅꯔꯛꯏ꯫ ꯃꯤꯑꯣꯏ ꯃꯤꯇꯧꯗꯣ ꯐꯕ ꯃꯥꯜꯂꯤꯗ." ꯏꯃꯥꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯍꯦꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ, "ꯑꯕꯦꯝꯃ, ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯏ, ꯂꯧꯕ ꯂꯥꯛꯑꯣ." ꯑꯩꯅ, "ꯑꯩꯗꯤ ꯂꯧꯕ ꯂꯥꯛꯄꯗꯣ ꯌꯥꯔꯔꯣꯏꯌꯦ꯫ ꯕꯕꯥꯍꯣꯏ ꯇꯥꯆꯧꯍꯣꯏꯁꯨ ꯂꯩꯕ꯫ ꯅꯪ ꯃꯃꯥꯗ ꯑꯣꯏꯅ ꯄꯤꯔꯛꯑꯣ, ꯃꯃꯥꯗꯣ ꯀꯩꯊꯦꯜ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ." "ꯀꯩꯅꯣ, ꯅꯪꯉꯣꯟꯗ ꯄꯤꯒꯗꯕꯁꯤꯕꯨ ꯏꯃꯥꯗ ꯀꯃꯥꯏꯅ ꯄꯤꯔꯛꯀꯗ꯭ꯔꯣ?" ꯑꯩꯅ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯑꯗꯨꯃꯛ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯊꯣꯛꯅꯤꯡꯗꯕꯗꯤ ꯅꯠꯇꯦ, ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯝꯅ ꯏꯀꯥꯏꯖꯈꯤꯕꯅꯤ꯫ ꯄꯨꯛꯅꯤꯡꯗ ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯕꯤꯗ꯭ꯔꯗꯤ ꯈꯜꯂꯨꯕꯗ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯐꯥꯎꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯗ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯤꯗꯕ꯭ꯔꯥ ꯈꯪꯅꯤꯡꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗꯨꯃ ꯑꯩ ꯐꯣꯟ ꯇꯧꯗ꯭ꯔꯦ꯫ ꯃꯇꯝꯗꯣ ꯈꯔꯗꯤ ꯑꯗꯨꯃꯛ ꯊꯦꯡꯂꯦ꯫ "ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯐꯣꯟ ꯐꯥꯎꯕ ꯇꯧꯔꯛꯇꯦꯅꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?"
ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯃꯥꯒꯤ ꯃꯦꯁꯦꯖꯇꯨ ꯎꯔꯒ ꯃꯥꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯖꯥꯠꯅꯤ ꯑꯩꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡꯗꯨꯃ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯒ ꯑꯩꯉꯣꯟꯗ "ꯑꯕꯦꯝꯃ, ꯑꯩ ꯕꯖꯥꯔ ꯆꯠꯂꯨꯈꯤꯒꯦ, ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯨꯒꯦꯀꯣ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯕꯖꯥꯔꯗ ꯄꯣꯠꯆꯩ ꯂꯩꯕ ꯆꯠꯈꯤ꯫ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯩꯔꯤꯉꯩ ꯗꯥ ꯄꯨꯟꯁꯤꯕꯅ "ꯑꯩ ꯍꯜꯂꯛꯑꯦ ꯕꯦꯕꯤ, ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯑꯣ, ꯑꯩꯁꯨ ꯁꯨꯝ ꯐꯝꯂꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯂꯩꯔꯝꯃꯤꯅꯦ." "ꯀꯔꯤ ꯋꯥꯈꯜꯅꯣ?" "ꯑꯩꯁꯦ ꯗꯗꯥꯒ ꯎꯅꯔꯒ ꯑꯩꯒꯤ ꯁꯛꯁꯦ ꯎꯠꯄ ꯉꯝꯗꯧ ꯃꯥꯟꯗꯦ, ꯌꯥꯝꯅ ꯏꯀꯥꯏꯕ." "ꯑꯦ, ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯅꯠꯇꯦ, ꯅꯪꯁꯤꯕꯨ ꯑꯩ ꯆꯍꯤ ꯌꯥꯝꯃꯦꯅ ꯑꯩꯒ ꯂꯣꯏꯅꯕ ꯏꯀꯥꯏꯔꯤꯔꯥꯕ?" "ꯅꯠꯇꯦꯗ, ꯑꯩ ꯁꯛꯁꯦ ꯗꯗꯥꯅ ꯎꯔꯒ ꯑꯩ ꯅꯨꯡꯁꯤꯕꯤꯗ꯭ꯔꯗꯤꯅ." "ꯑꯁ, ꯀꯤꯖꯔꯤꯗꯤ ꯑꯩꯅꯤ, ꯆꯍꯤ ꯌꯥꯝꯂꯕꯅꯤನ ꯑꯉꯥꯡ ꯅꯪꯅ ꯄꯥꯝꯕꯤꯒꯗ꯭ꯔꯥ ꯈꯟꯕꯗ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯒ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯈꯤꯕꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯅ ꯅꯣꯡꯃ "ꯑꯕꯦꯝꯃ, ꯑꯩ ꯃꯅꯤꯄꯨꯔꯗ ꯆꯠꯂꯨꯈꯤꯒꯦ, ꯂꯝꯒꯤ ꯃꯇꯥꯡꯗ ꯌꯦꯠꯅꯕ ꯈꯔ ꯂꯩꯔꯦ, ꯌꯥꯝ ꯊꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ." "ꯑꯗꯣ ꯅꯅꯥꯛꯇ ꯑꯩꯁꯦ ꯅꯛꯅ ꯂꯩꯔꯕꯅꯤꯅ ꯆꯤꯡꯅꯕ ꯀꯣꯛꯂꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯏꯅ ꯎꯅꯕ ꯌꯥꯔꯦ." "ꯑꯗꯣ ꯑꯩ ꯆꯠꯇꯕ ꯌꯥꯗꯕꯅ ꯆꯠꯄ ꯇꯥꯔꯦ. ꯑꯩ ꯅꯪꯕꯨꯗꯤ ꯎꯅꯔꯒ ꯆꯠꯅꯤꯡꯕꯅꯤ." ꯃꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯔꯒ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯎꯅꯗꯕꯒꯤ ꯋꯥꯔꯧꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯑꯩꯅ "ꯗꯗꯥ, ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯇꯧꯕꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯏ. ꯃꯥꯒꯤ ꯈꯪꯅꯖꯕꯁꯤꯡꯒ ꯎꯅꯩ, ꯑꯗꯨꯒ ꯑꯩꯈꯣই ꯑꯅꯤꯁꯨ ꯑꯗꯨꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ." "ꯍꯣꯏ, ꯑꯗꯣ ꯗꯨꯀꯥꯟ ꯅꯧꯅ ꯍꯥꯡꯕꯒꯤ ꯊꯕꯛ ꯈꯔꯗꯤ ꯆꯤꯜꯂꯦ." "ꯍꯣꯏ, ꯗꯗꯥꯅ ꯆꯤꯜꯂꯗꯤ ꯂꯥꯛꯑꯅꯨꯗ, ꯀꯣꯟꯅ ꯑꯗꯨꯝ ꯊꯦꯡꯅꯔꯁꯨ ꯌꯥꯏꯗ." "ꯀꯩꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ? ꯅꯪꯒꯤꯗꯃꯛ ꯂꯥꯛꯇꯣꯏꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ꯫ ꯃꯥꯅ ꯆꯠꯈꯤꯕꯁꯤ ꯏꯐꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯣꯏ ꯈꯜꯂꯤ꯫ ꯏꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅꯁꯨ ꯂꯥꯛꯍꯟꯅꯤꯡꯉꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯃꯇꯝꯒ ꯌꯥꯝꯅ ꯆꯥꯟꯅꯅ ꯃꯍꯥꯛꯁꯨ ꯂꯥꯛꯂꯦ꯫ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯩꯅ "ꯗꯗꯥ, ꯅꯪ ꯂꯥꯛꯄꯗ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯥꯛꯎꯀꯣ. ꯑꯗꯨꯝ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯀꯅꯨ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯥꯟꯅꯕ ꯑꯗꯨꯝ ꯂꯥꯛꯑꯣ. ꯌꯥꯝ ꯐꯖꯅ ꯐꯤꯔꯣꯜꯒꯗꯣ ꯁꯦꯠꯂꯨꯅꯨ. ꯌꯨꯝꯗ ꯂꯩꯕꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯄꯦꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯌꯥꯏ, ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯥꯛꯑꯣ. ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ." ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯣꯟꯗꯨ ꯊꯝꯅꯔꯦ꯫ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯅꯨꯡꯁꯤꯕ ꯃꯥꯒ ꯊꯦꯡꯅꯔꯅꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯆꯔꯥꯡꯅꯩ꯫ ꯃꯥꯇꯒꯤ ꯋꯥꯈꯜꯗ ꯊꯕꯛ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯑꯩꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯎꯕꯗ ꯑꯩꯕꯨ ꯄꯥꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯊꯧꯅꯤꯖꯔꯒ ꯃꯥꯒ ꯎꯅꯕ ꯊꯣꯛꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯣ꯫ ꯑꯩꯒ ꯃꯥꯒ ꯎꯅꯕ ꯅꯨꯃꯤꯠꯇꯣ ꯐꯨꯔꯤꯠ ꯑꯉꯧꯕ ꯑꯃ ꯑꯗꯨꯒ ꯍꯥꯄꯦꯟ ꯑꯃ ꯁꯦꯠꯂꯒ ꯃꯍꯥꯛ ꯂꯥꯛꯏ꯫ ꯃꯥ ꯎꯕꯗ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ, ꯑꯩ ꯇꯁꯦꯡꯅ ꯈꯣꯏꯗꯥꯖꯈꯤ ꯃꯥꯕꯨ ꯎꯕꯗ꯫ ꯅꯨꯡꯁꯤꯕꯁꯦ ꯐꯖꯩ ꯍꯥꯏꯕꯁꯤ ꯆꯨꯝꯕ ꯖꯥꯠꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯛꯁꯦ ꯎꯠꯂꯒ ꯂꯩꯕ ꯉꯝꯗꯦ꯫ ꯏꯀꯥꯏꯃꯟꯗꯅ ꯑꯩꯒꯤ ꯁꯝꯁꯤꯅ ꯃꯥꯏꯁꯦ ꯈꯨꯝꯃꯤ꯫ ꯃꯥꯅ "ꯀꯩꯅꯣ ꯃꯥꯏꯗꯣ ꯁꯝꯅ ꯂꯣꯏ ꯈꯨꯝꯖꯤꯜꯂꯤꯗꯨꯕꯣ? ꯅꯪꯒꯤ ꯁꯛꯇꯣ ꯎꯕ ꯐꯪꯗ꯭ꯔꯦ." ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯝꯁꯦ ꯎꯒꯠꯂꯦ, ꯑꯗꯨꯒ "ꯌꯦꯡꯉꯨ ꯇꯨ." ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯏꯀꯥꯏꯃꯟꯗꯅ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕ ꯑꯃ ꯂꯥꯛꯄ ꯎꯕꯗꯣ, ꯑꯗꯨꯗ ꯑꯩꯅ "ꯐꯔꯦ, ꯑꯩ ꯆꯪꯈ꯭ꯔꯒꯦ ꯉꯁꯤꯒꯤꯗꯤ. ꯗꯗꯥꯒꯤ ꯁꯛꯁꯨ ꯎꯕ ꯐꯪꯉꯦ, ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ. ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ." ꯑꯩꯅ ꯁꯤ ꯍꯥꯏꯔꯛꯄꯗ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯃꯥꯅ ꯄꯤꯔꯛꯏ꯫ ꯑꯩꯁꯨ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ "ꯆꯪꯂꯒꯦꯀꯣ." ꯑꯩ ꯆꯪꯉꯦ꯫ ꯑꯩꯁꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ,
ꯀꯥ ꯍꯦꯛ ꯌꯧꯕꯒ ꯇꯦꯛꯁ ꯑꯣꯏꯅ, ꯗꯗꯥ ꯅꯪꯗꯤ ꯅꯣꯡꯃꯇ ꯅꯪꯒꯤ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅꯦꯅ ꯑꯣꯏꯅꯕ ꯈꯣꯠꯄ ꯀꯩꯝꯇꯁꯨ ꯇꯧꯗꯦ꯫ ꯃꯥꯁꯨ ꯄꯟꯊꯗꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯑꯗꯨꯃꯛ ꯍꯜꯂꯛꯏ꯫ ꯀꯃꯥꯏꯅ ꯍꯥꯏꯔꯨꯅꯤ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯨꯗ? ꯅꯣꯡꯃꯇ ꯅꯪꯒꯤ ꯐꯣꯇꯣ ꯑꯃ ꯊꯥꯕꯤꯔꯛꯄ꯭ꯔꯣ ꯅꯪꯗꯤ? ꯑꯩꯁꯨ ꯏꯀꯥꯏꯔꯤꯅꯤ ꯀꯩꯅꯣ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯁꯣꯛꯀꯦ ꯍꯥꯏꯔꯛꯑꯣꯏ, ꯌꯦꯡꯒꯦ ꯍꯥꯏꯔꯛꯑꯣꯏ꯫ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯔꯛꯇ꯭ꯔꯤꯅꯤ꯫ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯑꯩꯅ ꯍꯥꯏꯗꯕꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯥꯟꯕ ꯋꯥꯍꯩꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯍꯟꯈꯤ꯫ ꯊꯃꯣꯏꯁꯤꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯛꯈꯤ꯫ ꯃꯥꯕꯨ ꯎꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩ ꯐꯥꯎꯔꯛꯏ꯫ ꯑꯩꯈꯣꯏ ꯈꯨꯟꯗ ꯄꯨꯖꯥ ꯅꯨꯃꯤꯠꯀꯤ ꯀꯄꯜ ꯀꯣꯏꯕ ꯌꯥꯝꯅ ꯆꯠꯅꯩ꯫ ꯑꯗꯨꯗ ꯃꯥꯒ ꯎꯅꯒꯦ ꯈꯜꯂꯗꯨꯅ, ꯗꯗꯥ ꯍꯌꯦꯡꯗꯤ ꯀꯄꯜ ꯀꯣꯏꯕ ꯌꯥꯝꯅ ꯆꯠꯅꯩ, ꯈꯔ ꯅꯥꯟꯅ ꯂꯥꯛꯑꯣ꯫ ꯍꯌꯦꯡ? ꯍꯣꯏ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯐꯣꯟ ꯊꯝꯅꯔꯦ꯫ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯣ ꯌꯧꯔꯦ꯫ ꯃꯍꯥꯛꯁꯨ ꯃꯇꯝꯗꯣ ꯌꯧꯔꯗꯨꯅ ꯌꯥꯝꯅ ナꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯏ꯫ ꯃꯍꯥꯛ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯥꯅ, ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯨꯁꯦ, ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯃꯤꯟꯅꯁꯦ, ꯄꯣꯠꯆꯩꯁꯤꯡꯗꯣ ꯀꯥꯏꯗ ꯊꯝꯕ ꯍꯥꯏꯗꯣ ꯑꯃꯨꯛꯇ ꯌꯦꯡꯃꯤꯟꯅꯁꯦ꯫ ꯍꯣꯏ, ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯄꯨꯟꯅ ꯑꯗꯨꯝ ꯆꯪꯃꯤꯟꯅꯔꯁꯦ꯫ ꯑꯗꯣ ꯃꯩꯇꯩꯒꯤ ꯔꯦꯟ ꯑꯣꯏꯔꯦ, ꯃꯤꯅ ꯑꯃꯨꯛ ꯐꯠꯇꯅ ꯎꯒꯗ꯭ꯔꯣ? ꯇꯟꯗꯤ ꯌꯥꯝꯅ ꯇꯜꯂꯤꯕꯣ, ꯑꯩꯅꯒ ꯑꯉꯥꯡ ꯑꯣꯏꯕꯒ꯫ ꯑꯁ, ꯏꯆꯝ ꯆꯝꯅ ꯆꯪꯕꯕꯨ ꯀꯩꯅꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯅ ꯂꯥꯛꯅꯤꯡꯗ꯭ꯔꯗꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯥꯛꯄꯅ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯗꯗꯥ ꯑꯩ ꯅꯪꯒꯤ ꯀꯥꯗ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯥꯜꯂꯤ ꯃꯇꯧꯗꯣ ꯎꯕꯗ꯫ ꯍꯣꯏ ꯐꯔꯦ ꯀꯩꯝꯇ ꯀꯥꯏꯗꯦ꯫ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯦꯡꯂꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯆꯨꯔꯤ꯫ ꯀꯣꯜ ꯑꯣꯏꯅ ꯇꯧꯔꯛꯂꯒ, ꯅꯪꯅ ꯉꯁꯥꯏ ꯑꯩꯒꯤ ꯀꯥꯗ ꯆꯪꯁꯦ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯗꯕꯒꯤ ꯃꯔꯝꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯥꯒꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯅ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ꯫ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯕꯁꯨ ꯃꯥꯜꯂꯤ꯫ ꯄꯨꯖꯥꯒꯤ ꯍꯔꯥꯎꯕꯒꯤ ꯂꯥꯡꯁꯨ ꯌꯥꯝꯅ ꯂꯥꯡꯅꯔꯤ ꯈꯜꯂꯗꯨꯅ, ꯃꯥꯕꯨ ꯊꯦꯝꯒꯦ ꯈꯜꯂꯗꯨꯅ ꯑꯩꯅ, ꯗꯗꯥ ꯍꯧꯖꯤꯛ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ, ꯑꯩ ꯂꯥꯛꯀꯦꯕ꯫ ꯍꯥ? ꯑꯩꯗꯤ ꯅꯪ ꯀꯩꯗꯧꯕꯒꯤ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ? ꯊꯦꯡꯂꯕꯁꯤꯗ ꯏꯃꯥ ꯍꯣꯏꯅ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯈꯤꯅꯤ꯫ ꯑꯩ ꯂꯧꯕ ꯂꯥꯛꯑꯣꯏꯗ꯫ ꯅꯪ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯗꯗꯥ꯫ ꯑꯩꯗꯤ ꯅꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩ ꯉꯁꯥꯏꯗꯒꯤ꯫ ꯍꯧꯖꯤꯛꯄꯣ? ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ? ꯀꯩꯅꯣ, ꯀꯃꯥꯏꯅ ꯂꯩꯔꯤꯅꯣ? ꯅꯣꯡꯁꯤꯅ ꯂꯣꯏꯅ ꯆꯣꯠꯂꯒ ꯂꯣꯏꯔꯝꯃꯅꯤ꯫ ꯑꯁ, ꯑꯩ ꯊꯣꯛꯂꯛꯑꯒ ꯂꯩꯔꯝꯃꯣ꯫ ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ, ꯏꯃꯥ, ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃ ꯑꯁꯤꯗ ꯂꯩꯔꯤ ꯍꯥꯏ, ꯁꯥꯇꯤꯟ ꯑꯝꯇ ꯄꯤꯔꯨꯒꯦ꯫ ꯑꯩꯁꯨ ꯏꯃꯥ ꯇꯥꯕ ꯇꯥꯗꯕ ꯁꯥꯇꯤꯟꯗꯣ ꯄꯨꯊꯣꯔꯛꯂꯒ ꯊꯣꯔꯛꯂꯦ꯫ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯂꯣꯏꯅ ꯆꯣꯠꯂꯒ ꯂꯩꯔꯝꯂꯦ꯫ ꯗꯗꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ, ꯉꯥꯎꯔꯕ꯭ꯔꯣ? ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯩꯗꯤ ꯆꯠꯂꯔꯣꯏ꯫ ꯏꯃꯥ ꯍꯣꯏꯅ ꯐꯠꯇꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ꯫ ꯅꯪ ꯌꯦꯡꯅꯤꯡꯕꯒꯤ ꯑꯩ ꯂꯥꯛꯄꯅꯤ꯫ ꯑꯩ ꯅꯪꯕꯨ ꯄꯨꯔꯔꯣꯏꯗ꯫ ꯌꯨꯝꯗ ꯐꯖꯅ ꯆꯪꯉꯨ꯫ ꯅꯨꯄꯥ ꯑꯇꯩꯁꯨ ꯌꯥꯝꯅ ꯂꯥꯛꯏ, ꯋꯥꯈꯜ ꯐꯠꯇꯅ ꯑꯃꯨꯛ ꯈꯟꯈꯤꯕ ꯇꯥꯔꯦ, ꯆꯪꯉꯨꯀꯣ꯫ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯥꯇꯤꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯃꯥꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯁꯣꯛꯈꯤꯕ ꯀꯩꯝꯇ ꯂꯩꯇꯦ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯥꯟꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯍꯟꯈꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯒꯤ ꯂꯩꯐꯝꯗ ꯑꯩ ꯆꯠꯂꯤ꯫ ꯃꯥꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯃꯥꯅ ꯇꯟ ꯍꯧꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯍꯩꯇ ꯇꯟꯅꯗꯨ ꯍꯧꯕꯅꯤ꯫ ꯍꯧꯅꯕ ꯁꯦꯝ ꯁꯥꯕ ꯇꯧꯏ꯫ ꯑꯩꯅ ꯇꯟꯗꯨ ꯍꯧꯕ ꯍꯩꯇꯕꯗꯨꯗ ꯃꯥꯅ ꯉꯥꯡꯏ꯫ ꯑꯩꯅ ꯍꯩꯇꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯠꯁꯤꯗ ꯄꯥꯏꯔꯛꯏ꯫ ꯃꯅꯤꯡꯂꯣꯝꯗ ꯂꯦꯞꯇꯨꯅ ꯏꯁꯥꯗ ꯃꯥꯅ ꯀꯣꯜꯂꯞ ꯇꯧꯔꯛꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯁꯨꯝ ꯂꯩꯔꯛꯄꯅ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯈꯤ꯫ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯊꯃꯣꯏꯁꯤꯅ ꯃꯥꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯗ ꯊꯃꯣꯏꯁꯤꯅ ꯌꯥꯅꯤꯡꯕ ꯑꯌꯥꯕ ꯈꯨꯗꯤꯡꯃꯛ ꯄꯤꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠꯇꯨꯅ ꯑꯍꯥꯟꯕ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯈꯤ꯫ ꯅꯨꯡꯁꯤꯕ ꯃꯥꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯔꯣꯏ ꯈꯟꯅ ꯂꯣꯠꯇꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯝꯖꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯨꯝꯅꯃꯛ ꯃꯐꯝꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫